ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯁꯤ ꯃꯩꯅꯥ ꯇꯤꯚꯤ ꯆꯦꯅꯦꯜꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯑꯦꯗꯚꯣꯀꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯗꯚꯣꯀꯦꯠ ꯉꯥꯉꯣꯝ ꯖꯨꯅꯤꯌꯔ ꯂꯨꯋꯥꯡꯒꯤ ꯆꯦꯝꯕꯔꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯖꯔꯤꯕꯁꯤ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯠꯇꯅ ꯍꯪꯕꯤꯔꯛꯄ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯣꯛꯄ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯀꯔꯝꯕ ꯀꯦꯁ ꯄꯥꯏꯔꯤꯕꯒꯦ ꯀꯅꯥ ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯣꯏꯔꯤꯕꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯀꯦꯁ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥꯉꯣꯝ ꯖꯨꯅꯤꯌꯔ ꯂꯨꯋꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯔ ꯂꯨꯋꯥꯡꯕꯨ ꯈꯨꯔꯨꯝꯖꯔꯤ Thank you, Ramesh. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 3ꯗ ꯍꯦꯛ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯃꯈꯜ ꯂꯥꯛꯑꯦ ꯀꯦꯁ ꯃꯈꯜ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯁꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯥꯟꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯑꯩ ꯑꯗꯨꯝ ꯍꯪꯖꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯁꯔꯅ ꯍꯧꯖꯤꯛ ꯄꯥꯏꯕꯤꯔꯤꯕ ꯀꯦꯁꯁꯦ ꯀꯔꯤ ꯀꯦꯁꯅꯣ ꯁꯤꯃꯇꯪ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯔꯒ ꯏꯟꯇꯔꯚꯦꯟꯁꯟ ꯆꯪꯕꯅꯤ ꯑꯗꯣ ꯀ꯭ꯂꯥꯏꯟꯠꯀꯤ ꯃꯃꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩ ꯅꯥꯀꯟꯗ ꯑꯣꯏ ꯊꯪꯕꯗ ꯂꯦꯞꯄꯤꯔꯤꯁꯤ ꯑꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁꯇꯤ ꯑꯃꯅꯤ ꯃꯥꯁꯦ ꯑꯗꯨ ꯃꯤꯡꯗꯤ ꯃꯁꯥꯅ ꯁꯨꯝ ꯍꯥꯏꯖꯔꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯁꯨꯝ ꯍꯪꯕꯤꯔꯣ ꯃꯉꯣꯟꯗ ꯁꯨꯝ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯦꯜꯂꯤ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯥꯏꯕꯦꯜ ꯐꯣꯔꯝ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯀꯝꯃꯨꯅꯤꯇꯤꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯨꯒꯤ ꯃꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃꯁꯤ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯤꯡꯁꯥ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯌꯨ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯥꯡꯉꯦ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯃꯤ ꯁꯤꯔꯦ ꯑꯗꯒꯤ ꯆꯔꯆ ꯃꯩ ꯊꯥꯔꯦ ꯀꯥꯏꯅꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯈꯪꯅꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯄꯨꯈꯠꯂꯒ ꯃꯣꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯦꯗꯤ ꯅꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯗ ꯃꯣꯏꯅ ꯔꯦꯁꯄꯣꯟꯗꯦꯟꯁꯤ ꯃꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯑꯣꯏꯅ ꯃꯦꯟꯂꯤ ꯁꯦꯝꯕꯅꯤ ꯑꯗꯨ ꯁꯦꯝꯕꯁꯤꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝ ꯑꯩꯈꯣꯏꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯐꯖꯅ ꯄꯤꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯚꯤꯛꯇꯤꯝꯁꯦ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯅꯤ ꯍꯥꯏꯕꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏꯁꯨ ꯏꯀ꯭ꯋꯦꯂꯤ ꯚꯤꯛꯇꯤꯝꯅꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯁ꯭ꯇꯣꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯂꯤꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯏꯚꯣꯜ ꯄꯟꯖꯔꯦꯀꯣ ꯑꯗꯣ ꯃꯥ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯗꯇꯥꯁꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯃꯩ ꯆꯥꯛꯏꯕ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ ꯃꯤ ꯀꯌꯥ ꯁꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯄꯨꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯑꯩꯈꯣꯏꯁꯨ ꯄꯔꯄꯦꯆꯨꯌꯦꯠ ꯇꯧꯋꯤ ꯍꯥꯏꯕꯒꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯦꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯦꯟꯁꯟ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯑꯩꯈꯣꯏꯒꯤ ꯎꯠꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯨꯏꯔꯦ ꯃꯦ ꯇꯥꯡ 3ꯗꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯃꯇꯥꯡꯗ ꯃꯦꯗꯒꯤ ꯁꯨꯝ ꯆꯠꯊꯔꯦ ꯀꯦꯁꯁꯦ ꯆꯠꯊꯔ ꯂꯥꯛꯏ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯔꯤꯃꯦꯗꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤꯁꯨ ꯄꯔꯁꯄꯦꯛꯇꯤꯞ ꯑꯣꯏꯅ ꯀꯟꯅ ꯎꯠꯅꯕ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯍꯤꯡꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯆꯨꯝꯕ ꯋꯥꯔꯤꯗꯣ ꯀꯩꯅꯣꯗ ꯀꯣꯔꯠꯇ ꯂꯤꯗꯣꯏ ꯋꯥꯔꯤꯁꯤꯗꯤ ꯑꯆꯨꯝꯕꯅꯤꯅ ꯅꯥꯀꯟ ꯑꯃꯅ ꯂꯤꯔꯒꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯔꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯑꯆꯨꯝꯕꯁꯦ ꯇꯝꯊꯣꯛꯄ ꯑꯣꯏꯅ ꯌꯥꯅꯕ ꯑꯣꯏꯅ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯝꯕꯔꯅ ꯑꯩꯈꯣꯏꯒꯤꯁꯦ 1104041 ꯑꯣꯀꯦ 123 ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯥꯖꯕꯅꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯃꯤꯅꯤꯃꯝꯗ ꯆꯪꯍꯜꯂꯒ ꯑꯩꯈꯣꯏꯁꯦ ꯗꯇꯥꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯨꯗꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯑꯗꯒꯤ ꯁꯦꯟꯇꯔ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯨ ꯑꯃꯁꯨ ꯑꯣꯏꯔꯣ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯖꯒꯥ ꯆꯠꯂꯒ ꯌꯥꯝ ꯋꯥꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯊꯥꯖꯈꯤꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯣ ꯁꯔ ꯃꯔꯛ ꯊꯠꯅ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯥꯟꯒꯤ ꯁꯣꯝꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯔꯗ ꯍꯪꯖꯅꯤꯡꯕ ꯈꯔ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯀꯦꯁꯁꯦ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯊꯔꯤꯕ ꯀꯦꯁꯁꯤ ꯆꯥꯎꯔꯥꯛꯅ ꯀꯦꯁ ꯃꯈꯜ ꯁꯔꯅ ꯄꯥꯏꯕꯤꯕ ꯀꯦꯁ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯔꯁꯤꯡꯅ ꯄꯥꯏꯕꯤꯕ ꯀꯦꯁꯁꯨ ꯂꯩꯔꯦ ꯄꯨꯟꯅ ꯑꯦꯗꯚꯣꯀꯦꯠ ꯀꯌꯥꯅ ꯀꯦꯁ ꯃꯈꯜ ꯀꯌꯥꯅꯣ ꯄꯥꯏꯔꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯀꯦꯁ ꯊꯥꯖ ꯀ꯭ꯂꯕ ꯇꯧꯔꯛꯑꯦꯅ ꯀ꯭ꯂꯕ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯊꯥꯔꯒꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤꯁꯨ ꯀꯦꯁ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯌꯨ ꯑꯦꯛꯁꯟ ꯄꯤꯕꯤꯌꯣꯅ ꯑꯃ ꯂꯩ ꯑꯗꯒꯤ ꯃꯦꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯂꯤꯇꯤꯒꯦꯁꯟ ꯑꯃ ꯍꯥꯏꯖꯈ꯭ꯔꯦꯅ 540 ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯅꯤꯄꯨꯔ ꯗꯦꯜꯂꯤ ꯇ꯭ꯔꯥꯏꯕꯦꯜ ꯐꯣꯔꯝꯗꯣ ꯃꯣꯏꯅ ꯊꯥꯈꯤꯕ ꯂꯩ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯨꯃꯟ ꯐꯣꯔ ꯏꯟꯗꯤꯌꯥ ꯀꯥꯏꯅꯒ ꯍꯟꯗꯛ ꯌꯥꯝ ꯅꯧꯅ ꯆꯪꯁꯤꯜꯂꯛꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ ꯃꯣꯏꯒꯤ ꯍꯟꯗꯛꯀꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯄꯨꯔꯥ ꯁꯦꯟꯁꯤꯇꯥꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯨꯃꯟ ꯚꯥꯏꯂꯦꯟꯁ ꯑꯦꯒꯦꯟꯁ ꯋꯨꯃꯟꯁꯤ ꯇꯁꯦꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯇꯧꯕ ꯑꯇꯣꯞꯄ ꯈꯔꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯑꯩꯅ ꯈꯟꯕꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯊꯥꯔꯛꯄꯗ ꯑꯩꯅ ꯈꯟꯕꯗ 3-4 ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯃꯩꯇꯩꯒꯤ ꯌꯥꯝ ꯐꯖ ꯐꯖꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯆꯪꯕꯤꯔꯛꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯨ ꯆꯪꯕꯤꯔꯛꯏ ꯑꯩ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯈꯜꯂꯒ ꯑꯗꯒꯤ ꯑꯆꯨꯝꯕꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯆꯪꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯁꯥꯔ ꯑꯩ ꯃꯔꯛꯇ ꯁꯥꯔꯗꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯁꯥꯔꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯃꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯣꯜ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯌꯨꯝꯅꯥꯛꯁꯦ ꯁꯣꯏꯕꯝ ꯏꯕꯣꯍꯣꯜ ꯁꯤꯡ ꯍꯥꯏꯕꯅꯤꯀꯣ ꯃꯣꯏꯔꯥꯡꯆ ꯑꯣꯀꯦ ꯁꯥꯔ ꯏꯕꯣꯍꯣꯜꯒꯤ IMO ꯍꯥꯏꯕꯁꯦ इंटरनेशनल मैटे ऑर्गेनाइजेशन हाइबनिको अदो हाइबा सरना एप्लिकान ओइना केस लाख्रिबसे करी वाखलोन दगी हाइबदी करी करम वाखलोन लाखबदगी केस तौदे यादबनी सर तानरगा करी करी केस पाइखत याबगी हाइबा वाखलोन लाख्रिसे सर वाखलोन दो तक थंबीबे यागदर तसेंना अखोगी कनोगी अखोगी हुजि मनिपुर थोइबा लांजिगी सिगी मतांगसिदा अतोपा कम्युनिटी अमना अखोई खनरिबा कम्युनिटी हाइतारे होय होय मोगी साइडतगी सुप्रीम कोर्ट PI जे मथांग मथांग थाजलपसिदा केस हियरिंग हौद्रिङैदा अखोगी दिल्लीदा अखोइना दिल्ली मेतै फोरम हाइनामा फॉर्म तौबगी स्टेज अमा लाखपा तांजादुदा हारिबा केस मन दिल्लीदा अखोगी सुप्रीम कोर्ट सुमाइना अखोगी PIL खरा लाइ हाबिसि मैम मास होइना तानरपदा अखोइसु कइगुम्बा खरा तौसी प्रिपरेशन तौसेना खनरपा हाइतारे दिल्ली दे खरंदा आदिदा मैम की मीटिंग तौबम तंदा मैम को थोरनपा दि अखोइना सु पुथोक्सबा मतंदा अखोइसु पिटिशनर अमा ओइसी हैना सुम खनबसिदा at the last moment कइगुम्बा circumstance खरदगी अखोइ विड्रॉ तौरखिबा अदुगा सोमददी अखोइना हारिबा केसी संगबिदा आइना रेस्पोंसिबिलिटी मैम सिनरखै मतुमिना मनिपुरदगी डाटा कोमगा पुहलपा अखोगी एडवोकेट बोरो सुप्रीम कोर्ट सुमा मिसामा प्रैक्टिस तौरिबा मिनी हारिबा सेक्सिदा अगी यामबसिदा अखोइना हाइजरकांदा डाटा मैम अमा कलेक्शन तौरगा वागांदा सिदेसिदा अखोगी तमो जुनेल वांगा तानरगांदा कमाइन तौरगदी फगदगी हारना सिंग तानरगांदा सागी अखोइना प्रिपरेशन तौरगा लेरंबा द लास्ट मोमेंट दा अखोई दिल्ली मेतै फोरमना अखोगी कइगुम्बा खरा दगी मोर खुदों चारोय हारपदगी हयें पिटिशन फाइल तौरदुन हारना बिसिदा ngasiगुम्बा अहिंसिदा अखोइना चेम्बर फमगा मोगी कनोसिंग आइनि कंसेंस दैदा मोइना विड्रॉ तौरखिबदगी अखोगी unfortunately अखोइना अदुदी कमाइ तौसिगे ना खनरगांदा अदुदी अखोगी ट्रस्ट अमा लेरे IMO ना आई सामु ट्रस्टीनी दुना अदुइ तादि पारे अतै दै कनोदु अखोइना तौनी ना लांगरबनिना अक्सिदा विड्रॉ तौदसु खिदंग अखोइदा नुंगायरो अदुना अखोइ तौनी हारमने तौसिएना माइ तौरगा IMO सी की मिंगा आइना पिटिशनर वर्गाना IMO पिथुदा अखोइ तमो जुनेल वांगना केसी पाइबि ओके अदो मरक्ता याम नुंगाइबा मखक हाइबदारे वहांजे अखोइना फाउजबा हाइबदे अखोइना मैना टीवी चैनल सिना अखोइना कवर तौजरी से अतै थुदपा मयामदसु हेन खंगनिंगबनि अदुगा खंगबदसु यामना कानबा पोट अदुम ओइबा याम यावरखिनि मतंग मतंग हंजरके अदुबो थमजनिंगसे याम नुंगाइबा मखक इन पंजनिंगदा अखोइगी केसी एप्लिकान अमोइना केसी फाइल रो चथरक मतमदा अखोइगी सर लुवांगी याम नुंगाइबा मा हाइदारे पैसा लौदबा हाइबदारेको मणिपुरगी केस अमा पाइ मतमदा लेबाकी ओइबा पोरम ओइ मतमदा पैसासे लौदना हजपुरदा थेंना बिरी हाइबा पोरम सो ताजबने सि आई जुम्बलानबदुदी कोइ सरन थंबि को सुकाइब लेते अदुबो थमनिंगसि मयाम येंगिबा खै व्यूअर्स सिंदै थमजनिंगसि हियरिंग अमा चथबा नत्रगा कोर्ट केस अमा फाइल तौबा हाइबसि
पैसा की पैसा ngатani koi viewers sina su masing basi kita understand tawrangani khalle wakanda aduna koina comment nama pibada di yam nungai adugo koina chen chongba tawrakanda di awa basi karino thengna dui basi karino de khangkanda paisa haise yawda bate adugo paisa su yawda case thengnai na ta matamda ai wakanda phawda karino kamai to uzano na khangning mana sum hen haidare ko adu mayam na di mai lepna riba mai tawnariba khudimak tu da mangam ngam mating pangne ada saroi da di kem ta mating taw palik tabra na ta karamba paisa sa long da bagi wakhlon se kari wakhan de no sar to thambi wa kero ne akhoi se aina khoi gi sebulong la matan aina hai ai gi di sen wa kan no ai di sa ji ai ta sen bari ai ji sen dele de hini ni sang office le ngi ko hoi hoi sen se pam na bana le ge da ka le ta bana le ge adu ro su akhoi na si matang si de achu ngi de makta ai akhoi community gi de makta akhoi su meeting first adigi advocate second na okay aduna si concept da akhoi na isa gi jamna issue si da yang thawai yau le bani na akhoi su se si da tum ba cha ba Manipur da puni irang directly face tau daga su hoi hoi yung may sa aga ina kamay ina sa lau din somme wakan je ay yung may sa aga daga kuy tum lang kang de sa thau tong kang de bisa tam kang de adu di ay sa yung may sa ko duhana kan ba da ka tai adu da ina kamay bisa ka ka yun no ay leje ba karal leje re ada ay mo gi su ka leje re ani expenses se ko dum siya tau ga ma ga mo ga sum tau ga mo isu sen de su yam nei na le no man de ay mo gi su ko su okay mo je fund drive tau de tai okay aku ai na su fund drive tau de ai kram te gi semana ko gi semana case ta ba se sen chang ko li ha ma te ni du le te hoi ado ai mo su ai ta ba de le te tai ado aku gi pandam di maruina ko isa gi issue si de address tau raga isa se bu tho ga angam bada kado gi sinau mayam na so na de ching da thawai khwak da ha pa no mai paraga thawai yo tho ga lan so nai mura da ai ge we sen da ta ni khalu de no wakan je okay wa si wakan je de ko je la ga mai de ai je mai de pe ha ju da ga ta ga ju ta da ba ni te ko hoi hoi ai si di la ga isu ni na to ma sa kham ya de an to ga ko gi dang ga ji tan theng ga ko gi tum baro ama ta ga sum sur ga ju ko ji amwana to gi ba application nang na ba tha gi ba ko mai ga ka na ko perspective ko gi worry do akoi worry je mayam na koi ko na tabi dia de mayam na koi ki nation sin ta dia da ya de ha bi wa kan lon tin na ana mang ta maga paisa na ko na maga na mai to ga koi koi su ga ki asni ado ap ka to da sen kamai lo do na ina samai na kan na le box de worry sa ma te mayam ne ki mai na awana ta wa mayam ni de le ma paisa pa ba mi ko ji wa na ni kai no da koi gamin si wai praja si wai roi wai da ko sen kai bi wakan je sen logo wakan je lei tana kuna suroki wa de mana dugi community service hai ta ko adman to to ni bani we expenses ka budi kana na we gi ai gi budi for fees ni gi adun to an no adi ken dong je ko adi expense ada marakta aina hangum nom le sa khoi gi case ama tawba aina thangja personal experience ni sir da thamjani ngi se akhona case ama tawba je Supreme Court ta case ta wa pesa mam sange je ta na ba pham ni ado hearing ama to matam da ai maming ti panjar senior advocate ama gi per hearing da lak tra manga tra tu ka lowe na tai ta ba le India ko ado samaina layer kan se ta samai gi si ki problem si gi khoi khangja ba du ni ming ti palar wa hai hai si sai per hearing pung da lo bu su lai ri ba udah bagi sen lo ni aduni admaina case le bagi case na satu makalam ni na hoi ado mo lo ni si funga mo una policy hundra mo somme adu daina aina hearing ama sang matam da la traung ata tu globa khoi India gi advocate lai ri ba Supreme Court lai alai thamjani si mayam na viewers in zo wa hang adum hang pa yauri adu de thamjani si akhoina Manipur have like Delhi have like khong si yum da gi thong se thong le hek wang man la la khong se kang tho khra ba hai ta khong kap se kan ba ba di paisa ne si Delhi da le ba mi khak ki sunati Manipur le mi sungai re adu bu khena ba ma khak le ma du di kai no kan da Delhi se di hangbam lakpham nibam akhoi gi laiba nati sima yam chawa wahang engon da phauja ba adagi amana khoi Manipur da di ai gi imai cha friend circle surrounding kanama ho ha ha pa da mating pang ni ngai me am le khena ba se adu bu sida thamjani si akhoi na
any case มาทกมาตำดาไอ้คอยยี่ตัวตัวป้า organization สิ่งยี่คุทางดับเบิลโร่คอย personal อีบันนะคอยไม่นัดทีวีเซนเนลยี่คุทางดับสู้คอย group ขนาดต้องไปสาปังไปเลย advocate review กันนะอะดูปีละก็สู้คน advocate ยอมสิยาวีอะเดี๋ยวคนน่ะปีละไปสาดคนน่ะมุอะตัวประดามุ relief material ดับเลยแบบสินะสิยาวีอะดูมาสุดเลยอะดู high level สิ่งสิมาทิ้งปังไอ้บ้าปีละไปสิ่งสิดีใช้มณีปูกีดามักตะปังจะรับกันนี่ก็จะได้ไอ้ทำนิ่งสิคอยอีบอลคอยสอยบอลดาทำนิ่งสิ case ที่การุมกันดลอยดูเนาะการุมกันดลอยเช่นกันนี่คอย high level สิ่งงามมันนั่นเองวันนี้คอยสารวัตรhearing ยามเราตัวเต็มที่สุบิรามันเองขันเลยอินสมยิงซะแล้วอันนี้บ้านเซวันนี้ใส่ยังประมาณนั้นทำสักกี่บ้าหลักตรองตราตุกโลบกี้ hearing ดูเพียงว่าก็ดียังเราไปชันเนี่ยอามาลองด่าอันนี้ใส่ที่สำหรับเราตัวนี้ case ที่ยังไงตาวันนี้นะอันนี้ case ที่การุมกันดลอยดูเนาะ high บ้างามสุนัตรีอันนี้ก็การุมกันดลอยนี่ high บ้าสุดเด็ดปีงามสุดเตะสิ่งมาตั้งแต่ case ลอยเผาเทียงกันบุตรคอยกันไอ้โมกี้ไม่เคยได้กี่วันนี้ก็ไปหาสุญญาเอาตัวนั้นตัวนั้นปีดูริบระนัดระกันนะการกรรมบำบัดเองมียามเด็กปั๊มบะได้บางอย่างตัวฟงตัว ยังไงสิกี่ question จะทำไปแล้วยังสมมติตั้งสาวก็เป็นขอรังนะไม่จะเริ่มบักกันนะเมื่อกี้มียามจะทำสิ่งไว้แต่ดูแพลตฟอร์มที่ก็เป็นแพลตฟอร์มสิ่งที่สาวแพลตฟอร์มที่ได้แต่วันนี้นะมียามจะเป็นเมื่อกี้เอาว่าภาษียี่ห้อหนึ่งไปดูมียามตั้งใจในนัดที่บินสู่มุกต้องสาวปีแล้วก็เอาหันมาปกเปียกภาษีก็น่ะเทียมที่ตกเดือนนั้นเองก็ยี่kayak bakra bagi damata lebih bagi epoki kita mata feed mating na dragasu angamba magi mating kra tawing bagi wakan dia dum lai adu madu kita mata so koi atm di taw okay yang chena ganda koi de lien sia da lai ba lu paman da koi post over ye adu moi maram kari marang ni nokang de adu reject to bire adu dagi hena koi atm tai taw lai ke adu sita yang nungai ta bang khak thui koi kan sita si tanza sita koi si kay hani sumba gi matang sida crowdfunding ba tawragadi hayeng mayam na kari muk pa khum birakadi habi point na makak koi da kan question na makak dehin bagi tanza ang kala pa tare ande koi na kay gumba NGO kara da so koi na sum kan tor ganda thengna ba habiti kana makara na koi crowdfunding si organize to me ada koi na haning mana man pu da thoi birang si post kap ta ne koi na si crowdfunding ni Supreme Court ta chathaliba case ki orga so related to Manipur ne anna cost ama khatane ba adu na same cost ki damta akoi na crowdfunding si Manipur ki damta lei bo work to organization mayam se in terms of 100 lei ba 100 lei do sam manga na ta tara kadang koi khangal ase makoi na same cost ki damta kana da no makoi na repeatedly akoi ki crowdfunding to biu na ta funding bang biu na ni do isi aduna adugi kodong sabut da buduna mal mo ga da akoi si different kind of digi angle digi akoi da propose to pasi am lai adu akoi na apex body ma antin less this the talk to body akoi to ro na khang ga lai ne bang di a haiba organization na b haiba organization na kana go personal ma da akoi gi same course ki dam da kya ra repeatedly ma chala ga da fan mating ni view high no mi do na adu accept to bodra adu go mu second things me am lai ga di akoi na single window mo gi through da ko apex body am same ga apex body gi through da ma ko gi kano do da ka lai bu do ko gi course gi da mu da crowdfunding ko ga donation gi ga to ra ga di ko ni yoning ma ko da chap sa ni yohon da yan shipul ga da na khanja ra ga maina lai jaram mani adu go smaina ko gi tung da su ji thambiri bo hang do ko gi makhata na sang na kesi ko ina satar pom tan da ko gi da mu da ko ni kari to ba ya ba gi ha ko ji khana jari ko yam se na ga di trasi lockdown manung da ko restart to ni lockdown da gi kram tung da ko gi kai mam da function da bo ngam da bu gi ko han ba aymo gi trust oina restart to ma tung da han ba pai bo case ne ko gi si gi kanos so ni ko da ji ko petition oina raise kasi ko plan to na ti unfortunately ko moment di ko decision lo ga to gi ne adu na ko fan ni position 0 ni yam se na ga di adu ji ko da so far fee na ta bida ko gi advocate na chen jong da documentation to da kai mo khara di dum chang ni na expenses ai marak than na kan ta panjau ke sida ko gi yeng bi ba viewers sing gi marak ki wari ni imo gi kuthang da pesa khara mateng tau jage ke se thengna bi pesta kitan do so mateng oi ni ngai gi na haibirak pa dai ra ga di atong ki ko gi imo gi oi pa account number
ꯃꯌꯥꯝꯗ ꯁꯔꯀꯨꯂꯦꯠ ꯄꯤꯊꯣꯛꯄꯗ ꯃꯦꯅꯥ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯤꯊꯣꯛꯄꯗ ꯀꯔꯤ ꯀꯥꯏꯕ ꯂꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯑꯌꯥꯝꯕ ꯂꯧꯔꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯅꯠꯇꯦ ꯀꯦꯁꯁꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯍꯥꯏꯁꯤꯅ ꯊꯣꯡ ꯁꯥꯔꯒ ꯆꯠꯄꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯖꯩꯌꯦꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯆꯦꯅꯦꯜ ꯑꯃ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠ ꯃꯇꯝꯗ ꯂꯥꯛꯑꯣ ꯀꯧꯕ ꯑꯗꯨꯗ ꯆꯠꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ XY ꯁ꯭ꯇꯨꯗꯦꯟ ꯕꯣꯗꯤ ꯑꯃꯅ ꯀꯧꯔ ꯆꯠ ꯃꯇꯝꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯑꯩꯈꯣꯏꯗ ꯆꯠꯄꯁꯦ ꯃꯤꯅ ꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯞ ꯗꯥꯎꯟ ꯆꯠꯄ ꯃꯇꯝ ꯃꯥꯡꯉꯤꯕ ꯌꯨꯝꯒꯤ ꯊꯕꯛ ꯊꯥꯗꯣꯛꯑꯒ ꯆꯠꯂꯤꯗꯣ ꯑꯩꯈꯣꯏ ꯊꯦꯡꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩ ꯈꯪꯖꯕꯅꯤꯅ ꯄꯩꯁꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯅꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯦꯁꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯣꯏꯕ ꯀꯦꯁꯁꯨ ꯑꯣꯏꯕꯅꯤꯅ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯀꯦꯁꯁꯨ ꯅꯠꯇꯕꯅꯤna ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯗ ꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯇꯧꯖꯒꯦ ꯍꯥꯏꯔꯒꯗꯤ IMOꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯨ ꯑꯩꯈꯣꯏ ꯁꯔꯀꯨꯂꯦꯠ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗꯀꯣ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯚꯤꯌꯨꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯂꯩꯇꯥꯔꯒꯗꯤ ꯑꯗꯣꯝꯗꯣꯝꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡꯗꯣ ꯇꯧꯕꯤꯔꯒ ꯌꯥꯏ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯁꯤꯒꯤ ꯃꯈꯥꯗ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯗꯁꯨ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯕꯤꯒꯗꯧ ꯂꯩꯕ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯂꯣꯏꯁꯤꯟꯖꯔꯝꯒꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯠꯊꯔꯛꯏꯕ ꯍꯤꯌꯥꯔꯤꯡ 7-9ꯂꯛ ꯆꯠꯊꯈ꯭ꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯁꯤꯀꯤ ꯑꯃ ꯌꯥꯎꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥ ꯈꯔꯗꯤ ꯆꯪꯉꯦꯕ ꯆꯪꯉꯤꯗꯣ ꯐꯤ ꯅꯠꯇꯕ ꯕꯤꯌꯣꯟ ꯐꯤꯗꯨꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯣꯏꯔꯣ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯍꯦꯟꯇꯦꯟ ꯂꯥꯡꯕ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯦ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯗꯨꯒ ꯇꯥꯃꯣꯅꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯤ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ IMOꯒꯤ ꯃꯦꯝꯕꯔ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯀꯩꯅꯣ ꯈꯔꯅꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯁꯝ ꯕꯦꯁꯤꯛ ꯀꯩꯅꯣ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ 5-10ꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯪꯈꯤꯕ 90-50 ꯆꯪꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯗꯤ ꯂꯩꯔꯦ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅꯁꯨ ꯄꯨꯊꯣꯛꯆꯕ ꯑꯗꯨꯒ ꯇꯥꯃꯣꯅꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯀꯦ ꯁꯔ ꯑꯩ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯋꯥꯍꯪ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯔ ꯂꯧꯈꯠꯂꯁꯨ ꯂꯧꯈꯠꯇ꯭ꯔꯒꯁꯨ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯂꯧꯈꯠꯂꯝꯃꯒꯗꯤ ꯐꯖꯒꯗ꯭ꯔꯥꯅ ꯑꯩ ꯈꯟꯕ ꯂꯩ ꯑꯗꯨ ꯃꯔꯛꯇꯁꯨ ꯋꯥꯍꯪ ꯂꯥꯛꯆꯈꯤꯒꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯑꯦ ꯋꯥꯍꯪꯁꯤ ꯁꯔꯅ ꯈꯨꯝꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯦ ꯍꯪꯕꯤꯔꯛꯏꯁꯦ ꯅꯅꯥꯎ ꯅꯣꯡꯊꯣꯝꯕꯝ ꯂꯨꯋꯥꯡ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯚꯤꯌꯨꯋꯔꯁ ꯑꯃꯈꯛꯅ ꯍꯪꯉꯛꯄꯅꯤ ꯃꯥꯒꯤ ꯋꯥꯍꯪꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ST ꯂꯤꯁꯇ ꯆꯟꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁ ꯑꯃꯈꯛꯅ ꯍꯪꯕꯤꯔꯛꯄꯅꯤ ꯁꯤꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯕ ꯁꯔꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯈꯨꯝꯅꯤꯡꯉꯩꯗ ꯄꯣꯏꯟꯠ ꯑꯅꯤꯈꯛꯇꯪ ꯁꯦꯡꯗꯣꯛꯍꯧꯒꯦꯀꯣ ꯌꯥꯅꯤ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯄꯩꯁꯥꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯈ꯭ꯔ ꯃꯥꯅꯦ ꯁꯤꯗ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯑꯩ ꯂꯥꯛꯆꯒꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯎꯀꯤꯜ ꯑꯃ ꯑꯣꯏꯅ ꯀꯦꯁꯁꯤꯅ ꯏꯅꯥꯎꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯌꯥꯝ ꯀꯨꯏꯅ ꯆꯠꯊꯈꯤꯗꯧ ꯃꯥꯜꯂꯦꯅ ꯆꯠꯊꯈꯤꯅꯤ ꯈꯔ ꯆꯠꯊꯈꯤꯅꯤ ꯑꯗꯨ ꯆꯠꯊꯈꯤꯅꯤ ꯍꯥꯏꯅ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯣꯛ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯀꯨꯏꯁꯜꯂ ꯑꯩ ꯁꯦꯟ ꯂꯧꯒꯦ ꯈꯣꯠꯀꯦ ꯃꯌꯥꯝꯗꯒꯤ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯅꯤꯕ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ ꯑꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪꯗꯨ ꯑꯣꯏꯅ ꯍꯪꯕꯒꯤꯁꯨ ꯈꯨꯝꯖꯕꯅꯤ ꯑꯗꯨ ꯄꯩꯁꯥꯒꯤꯗꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯑꯗꯨꯒꯤꯗꯤ ꯑꯋꯥꯕ ꯀꯩꯝ ꯂꯩꯇꯦ ꯑꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗ ꯑꯅꯤꯁꯨꯕꯗ ꯏꯅꯥꯎꯅ ꯍꯥꯏꯈꯤꯕ ꯉꯁꯥꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜ ꯐꯅꯌꯥꯝ ꯂꯩ ꯑꯗꯨꯝ ꯍꯤꯌꯥꯔꯤꯡ ꯑꯃꯨꯛꯃꯨꯛꯇ ꯂꯥꯛ 30 ꯂꯥꯛ 40 ꯂꯧꯕ ꯂꯩ ꯑꯗ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯖꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯐꯤꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯎꯀꯤꯜ ꯅꯠꯆꯗꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯗꯅꯕꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯣ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯀꯦꯁꯁꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ST ꯆꯟꯕꯒꯤ ꯀꯦꯁꯇꯣ ꯁꯤꯁꯤ ꯌꯥꯎꯔꯝꯃꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯥꯏ ꯀꯣꯔꯠꯅ ꯄꯥꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ 27ꯗ ꯇꯧꯕ ꯑꯣꯔꯗꯔꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ SLP ꯑꯅ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯦꯜ ꯄꯤꯇꯤꯁꯟ ꯂꯥꯛꯑꯝꯃꯦ ꯀꯩꯅꯣꯗ ꯍꯥꯏ ꯀꯣꯔꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯗꯨꯝ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯀꯥꯜꯂꯒ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯇꯥꯕ ꯃꯍꯨꯠꯇ ꯁꯤꯡꯒꯜ ꯕꯦꯟꯆꯅ ꯄꯥꯁ ꯇꯧꯕ ꯑꯣꯔꯗꯔꯅꯤꯅ ꯑꯗꯨꯅ ꯑꯄꯤꯜꯗ ꯊꯥꯗꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯍꯥꯏꯀꯣꯔꯠꯀꯤ ꯗꯤꯚꯤꯖꯟ ꯕꯦꯟ ꯖꯁ ꯑꯅꯤꯅ ꯇꯥꯔꯣꯅ ꯑꯗꯨ ꯍꯧꯖꯤꯛ ꯇꯥꯔꯤꯕꯅꯤ ꯇꯥꯔꯤꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ
state government ki either yes or no ki recommendation koi kono se ST se koi kono la article 342 si makada mo de khana na ba na koi ki yaba ya da ba ha ba ki issue ne na ba na high court ka case lai ring ne ada supreme court di mo ST ki wahang se si case mo mon thada gra mo high court ta si ki issue mo kono koi ki ina na ma hang bi re ga supreme court mo pending lai tre high court transfer tawrabne aduga matang sida koina ST ga koigi hujiki issue siga hujik supreme court oina di hujik oina di kya mai le nadre aduga maite ST oibigi chance supreme court ki case na hengaran ba haibududi hujik oina khumba de ga kara koigi wani adu political question la kra kanada chief justice of India na sai Manipur ST ki sanma tang da mai observation da ST sanma chan da bam ite sanma na chan da issue ji se di pura executive discretion president logo da government logo da discretion ne se di judiciary logo da na te ani issue ji political pura purely political ne koi ST oiba da bagi issue se adu si dum mayam gi adum government of India ju koi Manipur gi praja gi इबुल जी खल्ला गंदा कोई ये तुम डिसीजन में रोकने हैं कि असा तो हुई और सी डिसीजन लोग मतलब द कोर्ट इंटरफेयर तो हुई तो इधर भी है कि ऑब्जर्वेशन हम दी पी है सो कहीं कोई नॉर्मल कोई चिन्ह हुई ना पे कोर्ट है तो बाइबल है तो अब कोर्ट जो तुम अल्टीमेटली दी गवर्नमेंट इंडिया ने लोग जब डिसीजन नहीं अदुगा इशू से दा कोई कोर्ट ने से कुछ नहीं को मुझे ये मुझे hujiki oina di high court subject to koi high court ri lai ba pending lai ba appeal se si outcome du ki anything talk pe ai adu ba ina dam jab si di only koi ki supreme court thoki ba wari do okay marakana ama hangning ba wahang khak lai mandu de kaina kanda koi gi May 3 da hek irang tholpada gi ngasi phawda haijaba tari ko sa koi gi maitai nupi da chathaki ba koi gi ijat mangan bagum case khar lai na mang koi tajagi ba lai aduga amang so ta gi bada adu nimbung ta gi bada even video faw ba lai ga na ta gi lai adu faw ngasi faw da di kanam tan madu leak oirpa viral salak ba thengnate su lai tari thengnara ga di madu na karam mo na sakadu no haibna wahang am oirani adugu tawudabu hangjani ba wahang si ngasi faw da sathagi ba crime du kudak ta di tholak ta ba masada nupi ma xyz sathaba crime du तदी मार्क तो इकाय ननी खंगदे नत्रगा मागी जतुने हन लोब ननी खंगदे नत्रगा मागी कय लेकाय gi mamangda magi imung gi matang da khallaga thokpa nuai ta mayam lem be ko adum ba mayam du loina kalamaga hojisi akhoi gi nupi da chatha gi ba case tu smaina hairiba community duna poi da chatha ba case main lai nupi janmang bi khop gi lai na paw da tar etar matung da affairs an lo paw lai re ado haiba case matang da sar hoida haibdi supreme court si case si kari phim da laire kamai tawre habdi matang tang thambi bya ga kenone hoi ye issue se narrative se ani muki laire ko kuki use laire mate use laire is the point to get the game changing event ma mayam khangna ba do minus or ma tabi le muni hoi viral non la ki do video clip la ki do hoi ye konpi masani wana hoi parenting tawraga hoi issue ko thoki hai na adu ki do si clipping china both nationally international locally yam international ko da media da flash tawraga koi community amagi yam ne dam so ko oina koi metai gi haida ko koi pra kam ko koi adu community ne have ge ne ti am tholakra adu si gi issue si mat ji he clip ji he thok ba no alaga chief justice of India na court na mane so moto hai bili masa na ma lawyer ga mine complaint la ta gajo adu si issue di pra kitang aggravate taw kare aggravate taw ga hai bili koi ki kitang community stereotyping taw ko taw kare ani su boda si gi je koi ki chief justice of India ju supreme court si issue di yam na kanoni koi ki arai bo ram dra si this point of India taw ga mana judicial orders in August 7 2020 da achoba judgment ma pass away okay koi Manipur ji koi ki sexual crimes ji kamaina investigate da boda ke compensate da boda ke kamaina control da boda ke na adu si se da koi na community amagi koi ki reputation koi ki kono se koi ki
self esteem haitare ko image se am solok panina akoi ai level dagi hajare ko ai no sumyam nima khang da banina do ai level dagi katang ai su khara honajai wai da ge da khoi gi ai me masok mi taksar roi kaino da khoi rape victim se wai da ge da ai gi experience da leire khale ga ju mayam moi nang find tau ni tai na khoi kontran ni bu changa ga di aroi sidi ikai be he la amen thola roi rape tau ma go to ge ha da ni sigi sensitivity da khoi khanga kan sida khoi gi aseng gi di ai nga ta di to ko na te ado ai jam na maru ba ro lo job na te kita khoi broad legal supervise to do khoi team je moi ani ohum lei mani puda ai ma sa min da ta roi ke jam secret oi na khoi na operate to job ne ado khoi relief camp da khoi na samane victim je lai ta de gi to min na changa wari saraga mai wari ta thoga na to ga khoi counseling to ga counseling to mo ju wang mai ba social activists yaw team ji yaw ni na ado mo na pada na to ga victim ji ko thoga wari sara kan da khoi affair file to gi ne mani pu gi nge bam lai do am se khoi musi khoi credit se khoi gi isnaw sing mani pu da mai ani ahum eri hende yamande puina ka mi yang ga di da bera ko do bera ka ina to ta thoga ba ta pu yen na mai to me da kai tholo ko me te gi de ta se mang badan nang tumi le me ya ba ko pra na adu ne hen na ko victim da victim ai so do adu ta han na ko nya ing na wai sa ko thoga ba pa na ko ga ko ge du gi do ko na pet broadly ka ko gi ina ko yam na macha hai ta ko ko yam broadly so wai so ga ko tim macha lun tor yam na mai to gi ba affair ni sigi affair si ko gi CBI da sinna ba na tori aduga game changing ni aduga atoba victim gar ju lai na tai ai ta ja da victim se ko ni ko da locate to da wa ba locate to ro ga ju chala wari sa ma se da emotional breakdown ko pa team ji gi jam na moi ba ta mo ji jam wa ja ba identify to ju list ma macam pai mane pai bi ko inda ko direct chang ju ya da bi na dum sigi first ko dum semjari aduga sigi first ko gi main objective de ko gi o community ko gi violence against crime ji community ani ma ka lai ni community amana amada chatha ba ka na te sigi right ni violence ni communal class ni mayhem ni aduna ko gi ju ko community oina su victim lai si to ga di ko dia na chumman ko ai ja ko verify to wi ko monda ko dai jana lai ha na se de para verify to tung da victim jing ra counseling to ga ko hujum ji ki first se to victim dai mem ji ai na mo ji mem tabi le ga su victim jing tabi le ga su ikai biganu the victim ni maming paloi di binak paloi legam paloi secrecy full secrecy da ko gi adum ko gi kano asu approach to legal protection lai approach to biro aduga ko dum safeguard to ga kan khangan de da ko dum tumina adum gi ko gi ya fana ba gi ko gi jati gi oina su mai kan na ba dum tapna inga to biro jeng dum pam jage ko medical examination adi police statement adi police coordinate to wa doctor coordinate to wa adi court statement bi ta ga su in camera o duni ani maya mang da pi wei tumina ko su da su khama tanina da mai to ga inga ta ma to ga ko confidentiality isagi kano ko identity khan da bi da na tawjagani aduga yam sisida pena leba ka khalagi sai khalaga aduga mara laiba sing jisu ko gi dandi pina na ba ko adum hona na ba na justice se corona ba na hona da ni aduna kana gumma ka yimasu victim na ga ju da dokti na no ikai biganu yam tapna to inga to ga ko mateng pa hona jage adu hujikse fair ji lai re adu hujikse ko to CBI ni inquiry to mo to okay adu madu karam kan habi sidiki una legal ki perspective ki thambi point sida supplement hoina ai mo ki mien ya ta ese case da petitioner moina ko da power kan kitang tentang na thamjang akoina honazar ko su in tasta lai bisi victim se mi kra yam yam sida akoi su khangi rape ki method di nupi amana magi izat adigi samaj ni ka do mi adu tungda magi
livelihood ta thengagada ba discrimination gi kano degree myan adu khangba de adu ki de makoi tholok ta bani habse koi su adu feel ta oi adu akoi damona thambiri ba ko gi makoi gi damata 100% makoi gi identity disclose to gana gi mai kano do legal protection do lai haba makoi gi damata job to ga lai ba adu na even FIR to ro do mo gi maming se SYZ mai ela kano ma ka duplicate ne ma sinar ga to ne ba adu gi secrecy maintain to ne adu dana FIR to budi horagana court ki hearing bo dosi tamon thambira makoi gi tongan ba akoi public ki kana da tholok ta bida makoi gi tongan ba arrangement loina nei ba adu dana akoi na thamjani wa kham di so pura ba tanja asida akoi gi meeting gi mathak ta tawriba badana aduga malen gumbana akoi meeting sida yengai ba mieng sa sida ki kitang warga su akoi adum ba kunai du nati hana utpa ya gi adum gumba image ma kun pukatna bigi hona bu tamsida makoi gumba victim mayam duna adugumba ikai bigi adi dongsa da bigi mayam duna mamor kana losal laga lega di koi si hen sum ari ngani putha bigi phim onda lakbi ya aduna koi gi side ding su tongjen basi ikai ba kudi mota koi khangi koi phawi aduna yamna koina thamjari ba pose secrecy si yamna 100% guarantee da koi loina tawbada bani FIR par su magi cheng maming ma thama da sinaroi aduna hai ba posi kitang khangbira ganda koina mena te bigi through da hygiene basi thukbira o mayam adugi awabado akoi kanoda akoi legal gi through di kayo makhana na launa na ba justification phangna bigi kanoda koi tamna je adugi na da koi thong lam hang na je ai duga mutang sida manipura le ba tim ki am kan ho ai education te duga moni na kan ho na jari bane adu moida ina thank you and I me life la hajari am wana ki moi senja ba ngatni adu police le la sum das wari ta ba karana sum poktak pi ba katni adu moi da ju ai na thank you na hajari moi ki role am chawi moi ne selu ngatni apni se wanga musibo kitang lambre na kala ko siya ko yawe ko na mana lo mo man gatra na alu na te duga ming da ja roi duga tim mogi mo na ko ngata ni alu ai ni teng ba ni thank you na ai hajari me am mo da thank you na masuk min khang da jo mo da mo da ko mi okay thank you sir anidaina sir ani thambirakpa kano sida pakum haitare simang da koin thamjani base mamang so koina mena tv gi kuthangda apaina so adumba victim sing lairta adi koi metene pita chathaba crime da adumba victim sing laita ragadi koina mena tv gi facebook page so koi mobile number kha khapsa bane adugi kuthangda whatsapp da adum connect tawbiro haina adum koi thamjagi bane details to adunga si live si ki kudong chaw lawga sarning thambiba adumaina koi whatsapp ki kuthang da so adumna personally adum haining ba adi adumna personally samaina problem am thoe koi sar jathagi bani nupida adugi pose koi phongtongning ge samaina koi tongning ba lei haigadi haimirak pa connect tawbir pa kai leite masi kudong chaw da haijage aduga koi na su sir hoi damo connect tawbiraga adum dongi problem to solve tawba yaba yeng sin han thamjage aduga marakta sir wahang ani umdanga thechan jauge yagi ni ko sama damja kitangdi Taiwan na basu yare khale hado posi sarwai dagi hoina Supreme Court sarwai na case kan pair lai biri na Supreme Court ki mating haibatare court ki kuthangni hoina kari to honbia bagi habdu ki matang da hangin bani marbe khoi mani project su se aina larang na hanji khoi viral photo am thengnei viral photo sida yam nungai jada ba haitare khoi gi ahal nupi nupa mayam sing si suroki nakan da haidai na gieta sarju thengna biramani nungdang da khundu village tu ngak na bokona bada mapan da thoga yarek patum ba putong khak bai loi birasa adu photo su u da adu matik noi jada ba moi sok pa hetare adu ga amana buffer zone na khaido leire masina khoi gi jing amadi tamji khaido ga leire khaido pim pose dum tare ba si pose da thamjaningi point di masai khunja jing asdi mai mayum kai thadok pigriba mayum du da changninga ju changma ngamdare phangam dare leibangam dare iban laiba changu phawda iban mamang da ngarang nahan kokta da tumna leiba mioy hum hatok piramiduni aduna masiki pot si yam thuna irang je loidraga dinga si phawda
ꯀꯔꯤꯅꯣꯁꯦ ꯈꯪꯉꯝꯗꯦ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯤꯗꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯌꯥꯔꯦꯛꯇꯅ ꯑꯗꯨꯝ ꯂꯩꯍꯟꯗꯣꯔꯤꯕꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯍꯦꯟꯕ ꯄꯤꯕꯤꯔꯒ ꯃꯥꯏ ꯈꯨꯟꯗꯨꯗ ꯆꯪꯍꯟꯕꯗ ꯃꯌꯨꯝꯗ ꯂꯩꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯈꯠꯄꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯗꯒꯦ ꯁꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯊꯝꯕꯤꯕ ꯀꯩꯅꯣꯅꯦ ꯁꯤ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯁ ꯐꯦꯛꯁ ꯑꯗꯒꯤ ꯐꯣꯇꯣꯁ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯥꯏꯑꯦꯝꯑꯣꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁꯀꯤ ꯐꯤꯒꯔꯁ ꯃꯌꯥꯝ ꯐꯣꯇꯣꯁ ꯃꯌꯥꯝ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯁꯪ ꯃꯩ ꯊꯥꯕ ꯑꯗꯒꯤ ꯃꯤ ꯁꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯐꯣꯇꯣ ꯑꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯔꯦꯂꯤ ꯆꯠꯄ ꯌꯥꯎꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯁꯨꯁꯦ ꯂꯣꯏꯅ ꯄꯨꯈꯠꯆꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤ ꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯑꯒ ꯂꯧꯊꯣꯛꯑꯒ ꯃꯤꯁꯌꯨꯁ ꯇꯧꯔꯒ ꯂꯩꯔꯦ ꯁꯤ ꯁꯁꯄꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯍꯥꯏꯖꯔꯕꯅꯤ ꯂꯣꯏꯅꯃꯛ ꯐꯦꯛ ꯑꯦꯟ ꯐꯤꯒꯔ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤꯁꯨ ꯃꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦꯅ ꯁꯨꯝ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝ ꯃꯣꯏ ꯀꯥꯎꯟꯇꯔ ꯐꯣꯇꯣꯁ ꯀꯥꯎꯟꯇꯔ ꯐꯤꯒꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯤ ꯑꯅꯤꯃꯛꯀꯤ ꯃꯌꯥꯏꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯉꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯩꯅꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯩꯈꯣই ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯦꯇꯔꯁꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯂꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯁꯨꯗꯣ ꯅꯠꯇ꯭ꯔꯦ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯏꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒꯤ ꯏꯁꯨ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯁꯟ ꯃꯩ ꯆꯥꯛꯏꯕ ꯃꯤ ꯁꯤꯔꯤꯕ ꯑꯗꯒꯤ ꯂꯥꯏꯁꯪ ꯃꯩ ꯊꯥꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯂꯦꯁꯦꯁ ꯑꯣꯐ ꯋꯔꯁꯤꯞ ꯃꯌꯥꯝ ꯑꯀꯥꯏꯊꯣꯛꯏ ꯃꯌꯥꯝꯁꯤ ꯑꯗꯒꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁ ꯑꯗꯒꯤ ꯍꯧꯖꯤꯛ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯤꯕ ꯊꯥꯎꯖꯟꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯁꯤꯡꯁꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯃꯩꯁꯦ ꯀꯃꯥꯏꯅ ꯐꯒꯗꯒꯦ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯐꯣꯀꯁ ꯇꯧꯔꯤ ꯍꯟꯗꯛꯀꯤ ꯑꯣꯒꯁ ꯇꯥꯡ 8ꯀꯤ 2023 ꯍꯟꯗꯛꯇ ꯉꯔꯥꯡ ꯅꯍꯥꯟꯗ ꯄꯥꯁ ꯑꯣꯏꯕ ꯑꯣꯔꯗꯔꯗꯨꯗ ꯖꯁꯃꯦꯟꯅꯤ ꯆꯤꯐ ꯖꯁꯇꯤꯁ ꯃꯁꯥꯃꯛꯅ ꯇꯥꯕ ꯑꯣꯔꯗꯔꯅꯤ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯍꯨꯝꯒꯤ ꯍꯥꯟꯅ ꯖꯁ ꯑꯣꯏꯔꯝꯕ ꯑꯍꯨꯝꯒꯤ ꯀꯃꯤꯇꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯇꯜ ꯖꯁꯇꯤꯁ ꯁꯂꯤꯅꯤ ꯑꯗꯒꯤ ꯖꯁꯇꯤꯁ ꯑꯇꯣꯞꯄ ꯑꯃꯒ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯦꯝꯃꯒ ꯃꯣꯏ ꯇꯥꯔꯝꯁ ꯑꯣꯐ ꯔꯦꯐꯔꯦꯟꯁꯁꯦ ꯕꯦꯁꯤꯀꯦꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯤ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯟꯁꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯊꯤꯖꯤꯜꯂꯨ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯍꯣꯠꯅꯧ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯒꯤꯗꯃꯛꯇ ꯃꯣꯏꯅ ꯑꯇꯣꯞꯄ ꯍꯥꯟꯅꯒꯤ IPS ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯁꯨꯄꯔꯚꯥꯏꯖ ꯇꯧꯅꯕ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯑꯗꯨꯒ ꯀꯣꯔꯠꯇ ꯔꯤꯄꯣꯔꯠ ꯄꯤꯅꯕ ꯐꯣꯔꯠꯅꯥꯏꯠꯂꯤ ꯍꯥꯏꯗꯤ ꯆꯌꯣꯜ 2 ꯈꯨꯗꯤꯡꯒꯤ ꯀꯣꯔꯠꯇ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯒ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯌꯦꯡꯁꯤꯜꯂꯒ ꯗꯥꯏꯔꯦꯛ ꯔꯤꯄꯣर्टिंग ꯇꯧꯍꯜꯂꯦ ꯁꯥ ꯒꯚꯔꯟꯃꯦꯟट ꯇꯧꯕ ꯃꯍꯨꯠꯇ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁ ꯆꯥꯅꯕ ꯃꯦꯗꯤꯁꯤꯟ ꯑꯗꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕꯦꯁꯤꯛ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯃꯌꯥꯝꯁꯦ ꯑꯗꯨ ꯑꯗꯒꯤ ꯅꯨꯄꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯒꯤ SIT ꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯁꯤꯁꯨ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯁꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯤ ꯌꯥꯎꯗꯕꯤꯗ ꯑꯩꯅ ꯎꯕꯗ 13 ꯁꯨꯔꯦ ꯅꯨꯄꯤ ꯊꯣꯛꯄ ꯀꯦꯁꯁꯦ ꯁꯨꯄ꯭रीम CBIꯗ ꯔꯤꯐꯔ ꯇꯧꯗꯣꯏꯁꯦ 13 ꯑꯃꯗꯤ ꯑꯜꯔꯦꯗꯤ ꯔꯤꯐꯔ ꯇꯧꯔꯦ 6 ꯑꯃꯗꯤ ꯔꯤꯐꯔ ꯇꯧꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯒꯦꯡ ꯔꯦꯞꯇꯣ ꯑꯗꯨꯁꯦ ꯍꯌꯦꯡꯁꯤ ꯀꯦꯁ ꯊꯣꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯐꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯒꯦꯡ ꯔꯦꯞꯁꯤꯁꯨ ꯁꯨꯃꯥꯏꯅ CBIꯗ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯁꯨ ꯇꯧꯗꯣꯏ CBIꯅ CBI ꯍꯥꯏꯁꯤ ꯅꯣꯔꯃꯦꯜ CBI ꯅꯠꯇꯦꯕ ꯇꯧꯔꯤꯁꯦ ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ 5ꯗꯒꯤ ꯗꯦꯜꯂꯤ ꯎꯔꯤꯁꯥ ꯔꯥꯖꯁꯊꯥꯟ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯆꯠꯇꯤꯁꯒꯔ ꯁꯤ 5ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯇꯒꯤ ꯇꯥꯗꯕ ꯃꯣꯏ ꯑꯣꯐꯤꯁꯥꯔ 5 ꯊꯥꯔꯛꯑꯣ ꯑꯗꯨꯒ CBIꯒ ꯃꯣꯏꯒ ꯄꯨꯂꯞ ꯁꯨꯃꯤꯟꯅꯍꯜꯂꯣ CBIꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯀꯟꯁꯦꯞ ꯑꯃ ꯂꯩꯅꯀꯣ ꯄꯔꯁꯦꯞꯁꯟ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ CBIꯁꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯁꯤꯅꯤ ꯀꯥꯏꯅꯒ ꯑꯗꯣ ꯁꯤꯁꯦ ꯃꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯕ ꯑꯗꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤꯁꯨ ꯂꯧꯈꯠꯂꯒ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯟꯁꯤꯒꯤ CBIꯅ इन्वेस्टिगेट तौवा प्रोसिक्यूशन तौवा अंडर द डायरेक्ट सुपरविजन ऑफ एन IPS एन एक्स IPS ऑफिसर अमा तौनाबना सेम रसि नुपीगी निकोसिना नुपीगी दुगा अनिसुबदा अखोइना अतोपा केस लेहरि मयाम दो अदुदसु मोइना अखोइगी मनपुर गवर्नमेंट मसामन हाइरकपनि अदुगा स्टेट गवर्नमेंट सुप्रीम कोर्ट जी याग्रे अखोइगी नुपीगी अखोइगी कनो तो कमी अखोइगी टीम अमा सेमगा पुलिस ऑफिसर्स
inspector nupi ama degi sub inspector nupi ani adi adusu atopo officers kan degi inspector degi ta da pa state manga ni pan degi budo mo degi lauraga mateng lauraga SIT koi special investigation team me amse atopo crime me amse ju thuna thijalaga thuna action launa baina court na direct supervise lauraga hojik se koi yam kanna sun bosu hujui ko na mai chai kana man kan honari adubu apne kitang issue amada address ta hunninga aduga issue se pukatun lakpa adu mayam su wira munni issue ko proceedings lab ta bune adu ai samang na ki suspension operation ji misuse ta ore kana extension je February 17 2023 to February 29 2024 extend to gi je si head count ta wina ai me hum da leramba missing which aman labra atraga mi kya mangre play kya mangre mo double local system nam layeba asam ka na koi government nan lo kom pai laga koi suspension operation le ka der me am ju pro tom pai so om pai laga amam pai na ka ni mu yaw ni hanga da bai na ab sigi facts and figures se ko yang kan tamam hone ri government of India da sigi government of Manipur da sigi facts and figures piu keno da kolai men kai la inova AK-47 rifle adigi rocket launcher job chale adi sniper rifle si kai la inova ngarang nahan da republic de numita tawriba khulai myam pai da moi demonstrate tawbi mong ulli da myam du kai la inova ha si yam chingna ba na si su kem digi la prana akuni yam chingna ba ma laire adu si india government ko to da bane na adu ka na ko ki korno ju ahum la haire bane akoi ko tunga isama na digi bane samaina koi ni mana haije khana orili haji ba adu unfortunately muji bokta government of India je kitang sula aga di muji kitang ningan na mugumba ade kitang muji hain de mugumba ama kitang ui adu bo koi infertile koi ki kolai ji ti de de kai la inoi je kolai ji koi manipulate koi plane da ju finding aduna ya mana police na paibo mo ui ki aduga maya matei production pai na license kan mo na fi ugumba adu man ui aduga asongi site adu singomi site na fly ka pa pa ui ge automatic rifles ka di local launcher se mo ise ga yaw male asing mo yaw male handmade su yaw ri kana local se pu yaw re local ju ka mo do ge guli di sadia dena ka iskaran ko habi am well trained for sama sakala bra habi sin no le yatuna su militants me am di su da sadda to gom gi ko me am do ko ku su le me am do tigat piu habi am gona khongje ga ma ko gi saiti kan sata jari kan gi ko gi petitioner mo no so ko saiti ge kan u ba piu ko kra habi da ngam na isu sabni mo thang jang gi tambe da ko miss oi ba kan kra yaw ha tare ye zik hang bi lo hang do ngang na bare lo di ba photo do do line lo ya da kan ko ne ma do yam sina ga sai da ga di ko gi mai ma kai ji da ba bi so ma hin gar ko gi adu lifestyle do ne ba mane ma adu mak ne ado masi sida ne ko gi supreme court da thari ba case haip ta le ina ki mai kai di thari ba PIL jin loina club ta ro da hearing loina puna sa tar ko sida ko ina sagi respondency main respondency ko state ne ba state or central government ani mo ne ba aduga ko gi kan da yaw sin respondent number 2 yaw sin ko gi metric tag union gi pangus ne ba ko gi tamo henry hoina ba bi ko case ko idran kale aduna since that ko gi na third party mana implement tawar kan da yaksel ko kana bas adugumba moina ngasagi sumi ko na hangma matan de deposit tawre ha ga sum kumba government gi makai di ya ta state makai the reality the field that the sing tawra taw the ha di ko na so dugi feedback law da adugi kan omsu open u pa nge ba aduna sumaina ko na third party am na implement case application file of salaga ni job posi kana bis adugum lu hol me am da ko na private na move tawra ga ko ko matan da sumin ko na sumadu consider taw ya gi adugi auto bu lai bani na masigi importance si me am kan khangbi o hai gi appeal do na ina thamji okay ai gam da sum ya have ukil je mai te ga ai na te yam phazna thabuk taw wa yam tho yaw na mi ba ko ni no henry adigi rohen adigi taw bi soje yam na phazna tho yaw na chapi ko mi club ko jati ko ina
ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯣꯠꯅꯃꯤꯟꯅꯔꯤ ꯑꯃꯅ ꯍꯦꯟꯅ ꯇꯧꯕ ꯑꯃꯅ ꯇꯥꯅ ꯇꯧꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯋꯥꯍꯪ ꯑꯃꯈꯛ ꯂꯩ ꯑꯩꯅ ꯁꯨꯝ ꯁꯥꯔꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯪꯍꯧꯒꯦ ꯇꯧꯔꯒ ꯍꯪꯍꯧꯗꯕꯁꯤ ꯊꯧꯔꯕ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪꯁꯦ ꯀꯩꯝ ꯅꯠꯇꯦ ꯁꯥꯔ ꯏꯁꯥꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯤꯁꯦ ꯁꯥꯔ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯀꯦꯁꯁꯤ ꯄꯥꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤ ꯑꯦꯁꯤꯁ ꯇꯧꯕ꯭ꯔꯥ ꯅꯦꯛꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯁꯦ ꯂꯨꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯄꯣꯛꯄ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯒꯤ ꯂꯣꯏ ꯈꯪꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯄꯥꯏꯖꯩ ꯑꯩ ꯀꯅꯥꯝꯇꯗ ꯀꯟꯅ ꯃꯇꯦꯡ ꯂꯧꯗꯦ ꯑꯗꯨꯝ ꯁꯣꯏꯕꯨꯝꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯑꯗꯨꯝꯗ ꯀꯅꯥꯝꯇꯅ ꯑꯦꯛꯁꯤꯁ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯏꯁꯥꯅ ꯑꯗꯨꯝ ꯉꯥꯡꯖꯩ ꯀꯩꯅꯣꯗ ꯏꯁꯥꯒꯤ ꯖꯥꯇꯤꯒꯤ ꯏꯁꯨꯗꯣ ꯑꯩꯅ ꯏꯁꯥꯅ ꯈꯣꯠꯆꯕ ꯉꯥꯡꯖꯕꯗꯣ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯎꯗꯝꯗꯣ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯀꯣꯟꯅ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯁ ꯑꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯩꯅ ꯍꯤꯡꯉꯤꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯦꯁꯅ ꯍꯤꯡꯖꯕꯗꯤ ꯅꯠꯆꯗꯦ ꯑꯩꯁꯦ ꯕꯦꯁꯤꯀꯦꯂꯤ ꯑꯩꯁꯦ ꯀꯣꯔꯄꯣꯔꯦꯠ ꯂꯣꯌꯔꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯜ ꯑꯦꯟ ꯒ꯭ꯌꯥꯁꯀꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯤꯇꯪ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯦꯟ ꯑꯗꯨꯋꯥꯏꯗ ONGCꯒꯤꯔ ꯀꯩꯅꯣ ꯑꯣꯏꯜ ꯑꯦꯟ ꯒ꯭ꯌꯥꯁ ONGC ꯌꯥꯎꯔꯦ ꯈꯔ ꯌꯥꯎꯔꯦ ꯀ꯭ꯂꯥꯏꯟꯗꯤ ꯄꯜꯂꯔꯣꯏ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯏꯁꯥꯅ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯑꯇꯣꯞꯄ ꯀꯦꯁꯁꯨ ꯂꯣꯏꯅꯃꯛ ꯑꯩ ꯃꯤꯉꯣꯟꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝ ꯃꯇꯦꯡ ꯁꯝꯅ ꯈꯣꯠꯅꯕ ꯀꯌꯥ ꯁꯝꯅꯩ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯁꯝꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯂꯣꯏꯅ ꯇꯧꯖꯔꯦ ꯀꯩꯅꯣꯗ ꯁꯨꯝ ꯃꯤꯁꯇꯤ ꯁꯨꯝ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅ ꯕꯣꯜ ꯃꯤꯁꯇꯤ ꯈꯔ ꯇꯥꯕꯅꯤꯅ ꯑꯗꯣ ꯏꯁꯥꯅ ꯏꯁꯥꯁꯦ ꯕꯣꯜ ꯃꯤꯁꯇꯤ ꯑꯣꯏꯅ ꯈꯔ ꯂꯩꯔꯒ ꯁꯤꯅꯤꯌꯔ ꯀꯥꯔꯛꯑꯗꯣ ꯌꯥꯝꯅ ꯇꯦꯟꯁꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛꯇꯤ ꯈꯤꯇꯪ ꯅꯣꯛꯁꯦꯅ ꯂꯥꯁ ꯑꯋꯥꯔ ꯅꯣꯛꯄꯅꯤ ꯕꯣꯜ ꯃꯤꯁꯇꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯕꯣꯜ ꯃꯤꯁꯇꯤꯗꯤ ꯅꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤꯁꯨ ꯕꯣꯜ ꯃꯤꯁꯇꯤ ꯁꯥꯔ ꯁꯨꯝ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯋꯥꯍꯪ ꯑꯃꯈꯛꯇꯪꯒ ꯄꯨꯈꯠꯆꯔꯝꯒꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯁꯞꯂꯤꯃꯦꯟ ꯊꯝꯅꯤꯡꯕ ꯂꯩꯔꯤꯒꯦ ꯑꯗꯨꯃꯁꯨ ꯑꯩ ꯍꯪꯖꯔꯛꯀꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯗ victim ꯍꯥꯏꯕ ꯇꯥꯔꯦ victim family ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯏꯟ ꯂꯧꯕꯤꯔꯛꯄ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯂꯩ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯚꯤꯗꯤꯑꯣꯗꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯑꯕ ꯏꯅꯥꯎꯁꯤ ꯃꯣꯏ ꯄꯨꯟꯁꯤꯜꯂꯒ ꯇꯨꯡꯗꯒꯤ ꯅꯣꯡꯃꯩ ꯃꯆꯥꯅ ꯀꯥꯞꯄꯒ ꯀꯣꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯂꯥꯒꯨꯝꯕ ꯑꯝꯇ ꯀꯥꯎꯊꯕꯤꯒꯨꯝꯕ ꯂꯩꯈꯤꯕ ꯚꯥꯏꯔꯦꯜ ꯀꯣ ꯑꯗꯒꯤ ꯃꯉꯛ ꯇꯨꯝꯍꯜꯂꯒ ꯃꯉꯛꯇ ꯗꯥꯏꯔꯦꯛ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯃꯈꯜ ꯃꯈꯜꯅꯦ ꯑꯩꯉꯣꯟꯗ ꯌꯧꯔꯛꯏꯁꯦ ꯁꯔꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯕ ꯌꯥꯏ ꯌꯧꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯝꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯉꯁꯤꯐꯥꯎꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯔꯒ ꯃꯤꯁꯤ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒ ꯁꯤꯔꯦꯅ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄ ꯊꯦꯡꯅꯕꯀꯣ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯤ ꯉꯁꯤꯐꯥꯎꯗ ꯃꯤꯁꯦ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯐꯪꯗꯕꯁꯤ ꯃꯣꯏꯅ ꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯐꯝ ꯑꯦꯔꯤꯌꯥꯗꯨꯗ ꯃꯥꯡꯈ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤꯕꯁꯤꯡꯗꯨ ꯁꯔꯥꯎꯟꯗꯤꯡꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯈꯨꯜꯗꯨꯒꯤ ꯑꯦꯅꯤ XYZ ꯃꯃꯤꯡ ꯄꯜꯂꯣ ꯀꯨꯀꯤ ꯍꯥꯏꯔꯁꯤ ꯋꯥꯔꯤꯅꯤ ꯃꯈꯣꯏꯒꯤ ꯖꯒꯥꯗꯨ ꯆꯪꯉꯒ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯎꯊꯈꯤꯕ ꯈꯣꯠꯄꯒꯤ ꯃꯃꯤꯁꯨ ꯂꯩꯕꯅꯤꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯄꯣꯏꯟꯗꯨꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯒꯤꯗꯤ ꯆꯪꯁꯤꯜꯂꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯃꯤꯁꯤꯡꯗꯨ ꯊꯤꯕ ꯑꯗꯒꯤ ꯃꯤꯁꯤꯡꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯟꯅ ꯃꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯊꯥꯗꯗꯕ ꯃꯥꯟꯕ ꯑꯩꯈꯣꯏ victim ꯐꯦꯃꯤꯂꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯄꯣꯠꯇꯨꯅꯤ ꯂꯩꯔꯤꯁꯦ ꯏꯔꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯐꯝꯁꯨ ꯈꯪꯉꯕꯅꯤ ꯖꯒꯥꯁꯦ ꯇꯥꯔꯤꯛ ꯀꯌꯥꯗꯅꯣ ꯍꯥꯏꯕ ꯄꯣꯠꯁꯨ ꯈꯪꯉꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯁ꯭ꯄꯤꯁꯦꯜꯂꯤ ꯃꯁꯤꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯊꯤꯅꯕ ꯇꯤꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄꯕꯨꯗꯤ ꯁꯦꯝꯕꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯆꯪꯈꯤꯕ ꯖꯒꯥꯗ ꯃꯥꯡꯈꯤꯕ ꯁꯤ ꯖꯒꯥꯁꯤꯗꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯕꯅꯤ나 ꯃꯁꯤ ꯈꯛꯇꯪꯒꯤ ꯊꯤꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒꯤ ꯀꯔꯝꯕ ꯑꯣꯔꯗꯔ ꯊꯣꯛꯑꯒ ꯍꯥꯏꯔꯤꯕꯁꯤ victim ꯐꯦꯃꯤꯂꯤꯁꯤꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯤꯇꯪꯗꯁꯨ ꯑꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯀꯦ ꯏꯁꯨꯁꯦ ꯑꯅꯤ ꯁꯨꯔꯦ ꯑꯍꯥꯟꯕꯗ ꯏꯅꯥꯎꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯅꯝꯃꯒ ꯀꯣꯛꯇꯒꯤ ꯏꯟꯗꯕ ꯑꯗꯩ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯦꯖꯨꯀꯦꯁꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯍꯪ ꯇꯧꯔꯒ ꯃꯈꯨꯠꯇ ꯃꯅꯤꯡ ꯄꯨꯁꯤꯜꯂꯒ ꯑꯅꯤꯅꯦ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯍꯜ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯍꯜꯗꯤ ꯃꯥꯗꯤ ꯁꯤꯔꯦꯅ ꯇꯥꯏ victim ꯕꯣꯗꯤꯁꯤꯡ ꯃꯤꯁꯤꯡ ꯑꯣꯏꯔ ꯂꯩꯈꯤꯕ ꯄꯣꯠꯇꯨꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯁꯣꯀꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨ ꯏꯀ꯭ꯋꯦꯂꯤ ꯁꯣꯀꯤꯡꯅꯦꯕ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯚꯥꯏꯔꯦꯜꯗ ꯎꯔꯤꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅꯤ ꯇꯧꯕꯗꯣ ꯑꯗꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯍꯥꯏꯖꯔꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯀꯦꯃꯦꯔꯥꯗ ꯎꯗꯕ
crime yang lay Chame, aduga chame. camera do uga da ju adamaina at least hujiki video clipping du si yaudrina ada ko di ko community amana ka paga ko execution to ba execute to ba aduga kom ni da ba adu mai si thoi mang ni da ba adu akoina aduna hena oi haisira ba ko ki kail video ge ni hena yang lo budia de da Chame. sama da fix modern ni Direct. on camera modern ne ba Mane direct. execution ne ju community da nang si ho nang pa thong si ho ka ngai lo ko len ta sei video ni amo le sei ai camera ai na ba kan to we ko gi photo lo ko ga video lo ko ga to ma ina port ta ko gi ka de hap crack Okay. adum ka da ko tham me ta ma ya da ka la ka ut na ba na ado ai kan da sum adu gi video sing se lo mo o ma le ko da ai na ya maru ba min ni pan za roi India ki amaru ba yang tadi maru mi emma ai pamina ba court case tong na ai court case thari ni ko adu ai na ke ai mo wal ha na ga ji education ba ai na ut ba ya maru mi ni ba ni hai ja adu ta ga ma o le hai mon Sa mo na han thena ro ba. ma han thena na mi adu ko video sing je ko ni sa dum circulate to be para be wo je be adum ko ji dum ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯃꯦꯁꯦꯖꯁꯤ ꯎꯅꯕ ꯑꯣꯏꯅ ꯆꯠꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯁꯤꯅ ꯑꯍꯥꯟꯕ ꯏꯁꯨꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯦꯛ ꯑꯣꯏꯕ ꯁꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇꯗꯤ ꯐꯦꯛꯁꯨ ꯎꯠꯄ ꯌꯥꯗꯕꯅꯤꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯏꯅꯥꯎꯅ ꯍꯥꯏꯕꯤꯈꯤꯕ ꯃꯥꯡꯁꯝ ꯂꯦꯟꯕꯗꯣ ꯍꯤꯞꯍꯜꯂꯒ ꯑꯗꯨ ꯐꯦꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛ ꯌꯥꯟꯕꯒꯤ ꯑꯃ ꯌꯥꯎꯕꯁꯦ ꯑꯗꯨ ꯐꯦꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨ ꯅꯠꯇꯕ ꯑꯃꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯉꯁꯥꯏꯒꯤ ꯃꯀꯣꯛꯇ ꯅꯝꯃꯒ ꯀꯥꯎꯊꯔꯒ ꯀꯥꯞꯄꯁꯦ ꯁꯤ ꯁꯦꯛꯃꯥꯏꯖꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯑꯉꯥꯡꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏꯒꯁꯨ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯣꯏꯁꯦ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯐꯪꯗꯦ ꯃꯣꯏꯕꯨꯗꯤ ꯐꯪꯗ꯭ꯔꯤ ꯀꯣ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯏꯁꯨꯅꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟ ꯇꯥꯡ ꯑꯣꯒꯁ ꯇꯥꯡ 8ꯀꯤꯁꯦ ꯁꯤꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯣꯞ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯄꯔꯚꯥꯏꯁ ꯇꯧꯅꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯃ ꯈꯜꯂꯤꯁꯤ ꯃꯣꯏꯒꯤ ꯃꯦꯟꯗꯦꯠꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯔꯤꯀꯚꯔ ꯇꯧꯕꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯌꯥꯎꯕꯅꯦ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯕꯣꯗꯤꯁꯤꯡꯁꯦ ꯔꯤꯀꯚꯔ ꯑꯦꯟ ꯍꯦꯟ ꯑꯣꯚꯔ ꯇꯧꯕꯒꯤ ꯑꯃ ꯌꯥꯎꯕꯅꯦ ꯁꯨꯄ꯭ꯔꯤꯝ ꯈꯪꯗꯕ ꯅꯠꯇꯦ ꯁꯤꯕ ꯉꯥꯛꯇꯅ ꯁꯤꯕ ꯅꯠꯇꯦ ꯃꯤꯁꯤꯡꯁꯤꯡꯁꯤꯁꯨ ꯊꯥ ꯑꯃ ꯂꯥꯛꯇ꯭ꯔꯒꯗꯤ ꯊꯥ ꯑꯅꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯨꯝ ꯗꯦꯠꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯂꯧ ꯇꯥꯕꯅꯤꯅ ꯍꯥꯏꯗꯣꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯀꯣꯔꯠꯅ ꯑꯗꯨꯒꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤ ꯃꯣꯏꯁꯤ ꯃꯤꯠꯅ ꯑꯗꯨꯝ ꯁꯤꯡꯅ ꯂꯩꯔꯤ ꯑꯩꯈꯣꯏꯅꯁꯨ ꯏꯟꯐꯣꯔꯝ ꯇꯧꯔꯤ ꯀꯝꯃꯨꯅꯤꯇꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯑꯦꯄ꯭ꯔꯣꯆ ꯑꯃ ꯇꯧꯔꯒ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯐꯪꯅꯕ ꯑꯗꯩ ꯕꯣꯗꯤ ꯔꯤꯀꯚꯔ ꯇꯧꯅꯕ ꯏꯚꯟ ꯍꯧꯖꯤꯛꯀꯤ ꯃꯣꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯌꯧꯍꯟꯅꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯟꯅ ꯌꯦꯡꯁꯤꯟꯅꯕ ꯇꯧꯔꯤ Okay, thank you, sir. Ngasi akhoi chilleba matam kaya kaithokpiraga ngasi nomaising numit haiba tare ngasi nomaising numit sida koina sir unazaraga mayamda kari karamba case si matangda manipur goiba case supreme court da siba case sir nasu case paiba thengnabi ba yawbirimina kari karamba wari adi kari karamba details tu mayamma na thamba da nungaigadra haidana interview si lojabani adu matangsta loisinjarapda atop top supplement thambininga leibra ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕꯒꯤ ꯀꯣꯏꯁꯟꯗꯨꯗ ꯄꯟꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯅ ꯅꯣꯠ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯐꯤꯜ ꯇꯧꯋꯦ ꯐꯤꯜꯗꯒꯤ ꯐꯪꯉꯤꯕ ꯔꯤꯄꯣꯔꯠ ꯑꯊꯦꯡꯅꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯀꯔꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯕꯐꯔ ꯖꯣꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯁꯦ ꯁꯤꯗ ꯑꯌꯥꯕ ꯄꯤꯔꯤꯁꯤ ꯅꯝꯕꯔ ꯋꯥꯟ ꯁꯤ ꯀꯣꯏꯁꯟꯁꯤ ꯀꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯣꯏꯅꯣ ꯑꯗꯣ ꯕꯐꯔ ꯖꯣꯟꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯗꯣꯏꯅꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯐꯔ ꯖꯣꯟ ꯊꯝꯃꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁꯇꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯃꯣꯔꯦꯔꯣꯝꯗ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣ ꯃꯣꯏꯗꯅ ꯀꯔꯝꯕ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯀꯩꯅꯣꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯦꯛꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯀꯩꯅꯣꯁꯤ ꯇꯧꯕ ꯉꯝꯈ꯭ꯔꯕꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁ ꯆꯥꯎꯔꯕꯁꯤ ꯚꯦꯂꯤ ꯈꯛꯇꯗ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯆꯤꯡ ꯌꯧꯔꯒꯗꯤ ꯍꯦꯛꯇ ꯃꯃꯩ ꯃꯀꯥꯡ ꯂꯣꯟꯕꯒꯨꯝꯕꯒꯤ ꯀꯩꯅꯣ ꯑꯃ ꯇꯧꯕꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯅꯠꯇꯕ ꯊꯣꯛꯏꯕ ꯀꯦꯁ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯐꯥꯎꯕꯗꯨꯅꯦꯕ ꯊꯝꯖꯔꯤꯁꯦ ꯑꯗꯣ ꯆꯤꯡ ꯍꯦꯛ ꯌꯧꯔꯒꯗꯤ ꯆꯤꯡꯒꯤ ꯃꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯗ ꯍꯦꯛꯇ ꯉꯝꯗꯕꯒꯨꯝꯕ ꯑꯦꯛꯁꯟ ꯇꯧꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯀꯗꯥꯏ ꯐꯥꯎꯕ ꯑꯗꯨꯒꯤ ꯏꯁꯨꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯆꯪꯉꯀꯥꯟꯗ ꯄꯕ꯭ꯂꯤꯛꯀꯤ ꯁꯔꯞꯇ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯨꯂꯤꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯣ ꯑꯗꯨ ꯄ꯭ꯔꯖꯥꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁ꯭ꯇꯤꯜ ꯀ꯭ꯋꯦꯁꯟꯅꯦꯕꯜꯅꯤ ꯀꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯒꯦ ꯑꯣꯀꯦ ꯃꯗꯨ ꯋꯥꯍꯪꯁꯤ ꯌꯥꯝ ꯆꯥꯎꯕ ꯋꯥꯍꯪꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯌꯥꯝꯅ ꯔꯣꯡ ꯇꯥꯝꯅꯤ ꯑꯔꯥꯟꯕ ꯇꯥꯝꯅꯤ ꯑꯩꯈꯣꯏ ꯁꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯅꯠꯇ꯭ꯔꯒ ꯅꯣ ꯃꯦꯟꯁ ꯂꯦꯟ ꯁꯤ ꯀꯟꯁꯦꯞꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯕꯣꯔꯗꯔꯒꯤ ꯇꯥꯏꯞꯇ ꯏꯟꯗꯤꯌా ꯃ꯭ꯌꯥꯟꯃꯥꯔ ꯇꯧꯔ ꯁꯤ ꯂꯩ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯨꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯤꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯂꯦꯖꯤꯇꯤꯃꯥꯏꯁ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯇꯪ ꯔꯤꯀꯣꯒꯅꯥꯏꯁ ꯇꯧꯕꯒꯤ ꯇꯥꯏꯞꯇꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯕꯐꯔ ꯖꯣꯟ ꯅꯠꯇꯦ ꯅꯣ ꯃꯦꯟꯁ ꯅꯠꯇꯦ only law and order problem ꯊꯣꯛꯄꯗꯒꯤ ꯑꯃꯒ ꯆꯪꯕ ꯐꯔꯛ ꯇꯥꯕꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯪꯒꯗꯕ ꯖꯒꯥ ꯑꯃ ꯊꯝꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯇꯝꯒꯤ ꯋꯥꯍꯪ ꯈꯛꯇꯅꯤ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯗꯨꯝ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯀꯅꯤ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯅ ꯍꯥꯏꯔꯝꯕꯅꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗꯨꯗ ꯇꯦꯔꯤꯇꯣꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯊꯨꯒꯥꯏꯔꯣꯏ ꯑꯗꯨꯅ ꯕꯐꯔ ꯖꯣꯟ ꯍꯥꯏꯕꯤꯒꯅꯨ ꯑꯗꯒꯤ ꯅꯣ ꯃꯦꯟꯁ ꯂꯦꯟ ꯍꯥꯏꯕꯤꯒꯅꯨ ꯉꯥꯏꯍꯥꯛꯀꯤ ꯈꯠꯅꯕꯒꯤ ꯁꯨꯝ ꯆꯪꯅꯗꯕꯅꯤ ꯏꯔꯥꯡꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯅꯤꯄꯨꯔꯗ ꯂꯩ ꯇꯥꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯉꯥꯛꯇꯅ ꯆꯤꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯇꯝꯄꯥꯛꯇ ꯂꯩꯔꯒ ꯑꯗꯨꯒꯤ ꯁꯤ ꯉꯥꯛꯇꯪ ꯇꯦꯝꯄꯣꯔꯔꯤ ꯑꯦꯔꯦꯟꯖꯃꯦꯟꯅꯤ ꯑꯩꯅ ꯈꯪꯖꯕꯗ ꯀꯣꯟꯅ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤ ꯑꯗꯨꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯂꯥꯛꯀ꯭ꯔꯦꯅ ꯈꯜꯂꯤ ꯊꯥꯒꯠꯆꯔꯤ ꯁꯔ ꯑꯅꯤꯕꯨ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯅꯥ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯊꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯂꯩꯔꯤꯕꯒꯦ ꯀꯔꯝꯅ ꯆꯠꯊꯔꯤꯕꯒꯦ ꯑꯃꯗꯤ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯁꯔ ꯑꯅꯤꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯦ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯋꯥꯈꯟꯗ ꯑꯃꯗꯤ ꯍꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯃꯦꯟ ꯂꯥꯛꯑꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯈꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯃ ꯑꯅꯤꯈꯛ ꯂꯧꯈꯠꯅꯤꯡꯕꯅꯤ ꯑꯗꯨꯁꯨ ꯂꯧꯈꯠꯄꯤꯕ ꯉꯝꯗꯕꯗꯒꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯇ ꯂꯧꯈꯠꯂꯗꯤ ꯃꯊꯪ ꯂꯧꯈꯠꯂꯛꯑꯣꯅ ꯍꯥꯏꯔꯛꯄꯒꯤ ꯀꯣꯏꯁꯟ ꯏꯔꯛꯄ ꯌꯥꯎꯔꯛꯄꯅꯤꯅ ꯑꯗꯨꯝꯕꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯧꯈꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯝꯖꯅꯤꯡꯉꯤꯁꯤ ꯌꯥꯔꯤꯉꯩ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯔꯒ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯀꯃꯥꯏꯅ ꯆꯠꯊꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯗꯨ ꯈꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯗꯣꯝꯒꯤ ꯁꯤꯌꯥꯔ ꯑꯃꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯕꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯒ ꯑꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯋꯥꯍꯩ ꯑꯁꯤ ꯐꯣꯡꯗꯣꯛꯆꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯜꯖꯒꯦ ꯊꯥꯒꯠꯆꯔꯤ ꯁꯔ ꯅꯪꯅ